Leingakki Loishangsing Suti Tangkhai Thare Manipurna yumbu oiduna tha asigi taraga nipandagi haugadoriba Duran Cup 2022 ga mari leinana Union Defense Minister Rajnath ke Manipur khongchat ka mari leinana General Administration Department Manipurna Hayeng state asigi Leingakki makhada leiba office sing institution sing school lamadi college khudingmak Suti Tangkhai tharagani haina Secretary to Chief Minister N Jeffrey na thokpa cherol amana haire cherol asina makha taraduna Hayeng dagi tha asigi taraga mapan phauba pangthokadoriba Duran Cup asiga mari leinana Manipur Leingakki makhada leiba Loishangsing ge sinmi singna mapung phana saruk yaba ngamnaba Suti Tangkhai thavane tha asigi taraga mapan ge ayuk pung 9 ga minute 10 tabada Chief Minister Yum Luwangsang bamda pangthokadoriba Duran Cup asida saruk yagadoriba khudingmak breakfast launanabasu cherol asida makhata na palle Leingakka yanaba purakpadage matam kaktaba ban handokre haukiba August 13 da Tamenglong district ke Khongjarol da leiba manga suba MR da posting tabo oina mamang leikai ward number 5 tage thongam ibolbina chingnaningai oiba mong da leikhidababu yaningdaba phongdoktuna asiba haksang logduna leirakibaga loinana JSC against the unnatural death of TH ibolbi singana matam kaktana Tidim lambi bantawgani haina laukthokhiba du Leingakka yanaba purakpadage asiba haksang lowbaga loinana bansu handokle haina JSC gi convener CH Anobina oina mamang leikai da pangthok paugi mifam amada laukthokre mahakna makhata na hai oinam kendra ge MLA I Nalini amade Minister Govindas Konthokjam yauna Manipur gi CM ga ngarang numidang unabada yasinaba purakpadage banasi handokpani haike lambi sembi dabagi mayokta Yairipok Azad Golai dagi kaithel manbi phawbage lambi miyamna ngasi ayuktagi matam kaktana thingjenkhre lambi sembi dabagi mayokta Yairipok Azad Golai dagi kaithel manbi phawbagi lambi khoisaunaraba praja miyamna ngasi ayuktagi howduna matam kaktana thingjenkhre lambi sembi driba phawba khongpham handokloi haina warhep lawkhre hiram asiga mari leinana Top Singtha Youth Progressive Organization gi Vice President Moirang Them Samungongna paumishingda phongdokhibada Yairipok Azad Golai dagi hauraga Top Singtha Pukhri ajoba lambe ningthounai yambem phawduna kaithel manbi phawbage kilometer 10 lom sangba lambi asi sahi kaya dage phibam songna lailaklaba lambi amane hairiba lambi asi semjin binaba mari leinaba authority dasu kayara khanna semjin binaba haijakhiba laikhre adubu laibak thibadi ngasi phawbada maikai asomgi prajam yamna sahi lisang sinna mayok narakliba khudong sadaba kaya ase ubidana leithokpa si yaningde lambi asi khul kaya phawdok phawjin taunaba yamna maru oiba lambi amane haukiba chahi ani ahum asida phibam sokpa henjilakpadage kayara khanna semjin binaba sarkar da taksin khe lambi asida khudong thiba kaya gari puthaba accident kaya hanjin thokre adubu ngasi phawba authority gi maikai dagi positive oiba response ama phawba phangdre maikai asomda khundariba prajam yambu asuk awaba phibam amada thambi basi yamna pende athuba matamda hariba lambi asi semjinbiyu natrabadi lambi thingbagi khongjang asisu handokloi madugisu mathakta hena kanba khongjang kaya changsilagani haina mahakna paumi singa unaba adu da phongdokhe Manipur Police Commando na lona yadaba pot khaktamak phabiyo MD Hussein Ahmad Manipur Police Commando na lona yadaba pot khaktamak phabiyo lona yaba potte mingsat ki damak amadi award phangnabagi damak khallaga phabigano atopa busu mingsat thian bigano Manipur Police Commando bu miyamna awang bathakta ikai khumnariba sibusu mangan biganu haina Rihal Perfumes ke proprietor MD Hussein Ahmad Chowdhury na phongdokhre Hafiz ata da leiba Rihal Perfumes ke outlet ta pangthokiba pawgi mifam amada mahakna makha taraduna hai chahi asigi May 13 ta kwakta da leiba Rihal Perfumes ke factory dage Hafiz ata da leiba outlet ta cha chandal u machet sandal u machet kartu mari khak purakpada ngangkhalawaida Bishnupur Police ki commando team amana phakhe makhoida Forest Department na piba chesangsing yanghalabasu pung ahum mari rom wahang paung toroba matungda amuk aina yadabani haina DFO office Bishnupur da sinakhe adubu DFO Bishnupur na verification tawraba matungda Rihal Perfumes ase Forest Department government na masak khangba company ni haina thadok pire maram asina police commando sing na se changsu na niyom sumna thabak tawriba singde khangdana hekta phabiganu haike regular register leitavana MTU salak sahalamle sasum Manipur Technical University da wakhai bangamda watho kaya leiringai marakta state reservation policy ngaklamdaba financial transaction da
Maming leitaba farmda maram chadana sel kaithokiba amade examination system da aranba soiba kaya chatharamba Socialist Student Union of Manipur sasumna thengnare haina Sasumgi Publicity and Information Secretary Salam Inaw Yaima Singhana Kuyek Piduna Thadorok Pacherola Man Haire Cherola Sina Makha Taribade Tasengna Higher Education Gi Makha Leriba Manipur Technical University MTU Amade Danamanjuri University DMU Anige Assistant Professor Teachers Kedar Amade Non-teaching staff law na buhot na bada 200 points roster system ge reservation percentage State University ani asida kupna nay na bada MTU dadi salak saramlay Department of Higher and Technical Education Manipur Government ki makhada Grant in 8 fangliba Manipur Technical University ase 2016 gi April kulhumdoida di Manipur Technical University Act 2016 gi makhada State Assembly the ordinance passed tawduna lingkhat kiwane mahiroi singi admission gi lakpa yamlaba senpham kayasu mafam marang khangan davada natana mahiroi singi career mangba yaba wakhaiba ngamdriba aranba soiba kaya Phongna University asige miyoi khutpu kharana chathare haibagi wakat kaya loop asida lakpadage State University waina salaiba kuidriba Technical University asibu kupna thijin jarubada University asigi system da chauna soiramba thengnare MTU da wathok wairagliba isu kaya ase ngasidi laibak miyamgi mangda taduna leire laibak amagi maraibak lepkadoriba Technical University amada asumna aranba soiba kaya tauriba singase sumthoktuna matik saba paukhum laingak na pibaga loinana aranba tauriba singasigi mathakta chap chaba action laukhanaba sasumna laingaki pungning singsilaklei mari leinade RPF ngarang August 13 Thobal Police amasung Commando gi apunba team amana fare hairiba miyoi manga adu Revolutionary People's Front RPF amasung masigi lanmi sanglo People's Liberation Army PLA ga karigumba hiram amata da mari leinade haina aina thingraba party asigi Assistant Secretary Publicity Bankim gi serol na haire serol asina hai fare hairiba miyoi sing adude kaidongbam subol sahini fugumdoi Elias Khomai apokpa laikhidraba ke Birdon Laifam Wangbal Mayai Lekai Paunam Manikanta Sai Kuntragani Thoi Elias Amuyaima Apokpa P Arun Laifam Zirigad Lakhingar Haujingna Tentha Luang Banda Thambal Mani Chahini Fugataruk Mapuro by MD Tomba Laifam Yaripok Singa Ithai Sawai Jam Ronald Chahi Kuntragani Thoi Apokpa S Sanayaima Laifam Kaksing Wairi Kamla Pareng Amade Naurem Britain Chahi Kungataret Apokpa N Rajendro Laifam Kaksing Kunyai Laikai Ni Haire Hairiba miyoi manga ase RPF amade masigi lanmi sanglo PLA ga karigumba hiram amatada mari leinade haire asiba haksang ama leiramlei ngasi ayuk anganbada Imphal Police Station gi manung chanba Imphal Turel ge Sanjen Thong mayada nupa gi asiba haksang ama leiramlei asiba haksang adu matau karamna siramlibano haiba haujik phawbagi oina khangba ngamdre asiba haksang adu laukhalaga mokta thamkhre haire CCPA na Flipkart po Consumer singda substandard oiba pressure cooker yonbagi damak fine thian khre pressure cooker chamnga ga marfu draga nipan amukhana laukhanaba amadi consumer singda sel handokhinaba pautak pi khre Central Consumer Protection Authority na e-commerce platform Flipkart pu tangai fadaba standard na thaiduna yumda sizinanaba pressure cooker sing yonba yahanbagi damak consumer right khongau nabagi order ama pass au khre Chief Commissioner Nithi Kharena lusingba CCPA Flipkart makhoi ge phampakta pressure cooker samnga ga marfu draga nipan yon khibadage consumer pumnamakta khangananaba pressure cooker sing adubu amukhana laukhanaba made consumer sing da makhoi ge senpham handokhinaba masung numit nifuga mangani gi manungda compliance report pikhalaknaba khangan khe company asi makhoi ge e-commerce platform da asigumba pressure cooker sing yolhanbagi amadi consumer sing ge hak khongauna bagi damak lupa lakh amage penalty thinana bakhangan khe Aroi bada tabiri bapum namakpu thagatjare